Ngasi Imphal ki manung chana leiba chanung chaibulau kolda manak nakpa chingthakta nongmai round tararom kapagi makhol tarakpadagi Loubuk talau suduna leiramba chanungi Khunja sing yumda Chenkhatnarakhre ngasi pung tararom tarakpa matamda chanung chaibulau kolgi nongpok thangbada leiba chingdagi nongmai kapthorakpagi makhol tarakpadagi lomi sing Mipainaduna Chenkhatnarakhibani hairi Police na social media ke khuthangda thadorakpa post amada Thaudo adu thokpa laite haina phongdoraklabasu mafam adugi Khunja singna thajakhide pen daba phongdorakli Khunja nupi amana phongdorakhibada kuki military chingnaba singna nongmai kaptharakpada hakthengnana thengnaraba fawada Manipur police ke maikaidagi nongmai kappa laite hairiba sikarigino Lomi sing asok apan yawraba matamda nongmai kapi haigadawribra haina hanglakli Ahanba nongmai kaplakpagi makhon tabada Manipur da PR laibanina kaisu thoidokpa tawroidra haibagi wakhalda thabak suduna laikhi adubu nongmai kapagi makhol toiselakpadagi mafam aduda duty tawriba IRV na referee khonglakpadagi Loubuktagi Khunja sing ka khatlakhibani Chaibulau kolgi nongpok maikairomda thangnana lairiba kuki khun singdagi Chaurakna nongmai round taramanga rom kaplakhibani mamangdasu mafam aduda kuki singna langba mai thabana chingba makhoina tawningbata tawduna lakhi maitai khul sing ngaktuna lairiba khun ngakpa singi khutlai sing fagatpa laukhatkhre aduga kuki singi maikaidagidi laukhatpa ude amadi makhoina nongmai kaplaklabasu kapagi makhon tade hairaga matau karamna chingkhongda aikhoi lomi sing thabak suba ngamgadawribano haina phongdorakli Pung mapan makai tara ada ide lau je kumdare lam mupak pahai tare ko sumaina lau je suba khajana suba haurak pajida moi maru ma pasta hana kapi eba adu maru pasta kapa ka as nomai kapa nomai makhon male da hai ka khoi je lepa ka da amu kape ani rak chure kape ai nomai kapi ne na hai bidagi e ka shu tawra roi de moi kaim tawra ro hai mina na ya khoi kai di nomai lau kapi jana nomai khoi de lebi di loi phagat khare adu moi de lebi phagat da jala na khoi je hai ni kai jaga da no na ade manga taru tare ni palak sum sujaleba sujalakpada khoi je SCD mawong tawe na haibadagi adubok da ngak laire laibadagi moi je maru tara ma thoim tawrkpadagi SCD mawong ma tawre khoi je kamai tawjige na khanar kanda khoi gi maitai IRB ngai jingjina moi haire noi kano tawdare ka khatlo na moi lifi khonge ba adubok da khoi lam helaga dum sure ba chalo noi sidai da khudong thiba ma tawragadi amu nungai te adu khoi nongmai makhon tari je kaino khoi khanara je adu ngasi gi oine di chalo na tawra adumai ka khale ko che bila kola na ma leiba ko kuki khul anihum leiba moi gi jaga di na ta moi gi hek khara nakna ba hai tare moi khichang ka khala gi moi gi sing oi ba jaga di khoi gi oi ba ada su bane ba adu gi sigi sing manung je sidagi kapak bane ba poche pyar gi matam ni na akhoi de kaim tawro oi je na su bane ba khoi di khoi na ka khalak ba matung dai di makon di sukta mu ta gi dare ba adu ai na haijeni gi si matang da sumaina thabak suba khoba kai do ba ka da di moi na maru hanjan jang ka ba ga akhoi da dhap taw gi mawong ma ma le ba adu khoi ni step ama ma lai jingjina akhoi na pai ba khulai jina adum phagatle adagi kaida kai lege thigale adugo moina paiba khulai dudi khangju khangdre uju dre nongmai gi makhon tar ju ta dare na sumai le ragadi akhoi kamaina Khunja laiba akhoi kamaina thabak suruga kamai hingdoino se haijani chanungi Khunja ju ko ware subam nombam ju laitre kaimok laitre adugo kitang suba nomba ama masal ju sumaina dum kapa ba posi dai da akhoi isa ga hakheng na thengna raga ka khalai posi kapak de khote na hairi ba pose kai maram gi kari gi no si huji piar thamdeli sumaina maitai gi leita khaina ba thamningi ra step pose haininge ba si de